Sakhangdaba Meeoi Nungthil Pobopta Nongmaina Kaplammadagi Laikhidraba Laisram Malemnganbagi Meehat Senabani Haiba Meeoi Masak Khangle JSC amadi imung manungna Laikhidrabagi haksang asi lokrai Tha asigi haukiba tang taragi numit yungba matung minute 10 rom satpa matamda Imphal East District ki manung sanba Moirang Kampu awang laikhaidagi Laisram Malemnganba sahi 15 apopa Laikhidraba ibomsa Hariba sahi nauriba nupa masa asina atopa nupa masa amaga Lambida satlingaida Swift car amada lakpa Sakhangdaba Meeoi nongmaina kaplammadagi thaudok thokpamda laikhidabani amadi mahaka lakminaba atopa nupa masa aduna siningsita hingobani Madugi matung thaudok thokpamda Porongpar police ki team ama laktuni yengsilaba matung asiba haksang adu Jenims ki mirel sangda thamlakhi Thaudok aduga mari lenena semkiba JSC na pung kun marigi manungda senaba Meeoi phagadabani haina taksiladuna Laikhidrabagi haksang logdana lakhi adubu police ki investigation da kumang sauksila pagloina aroiba mathong mangam pangthokna bangasi Jenims ki mirel sangdagi haksang lokibani haksang logba lakhibada yaurukiba JSC ki convener Moirangthem Sukumar na haikibada JSC na pung kun marigi matam thakibadugi manungda police na tha asigi taramathoida khangalakibagi matungina thaudok aduda senabani haiba Meeoi ani masak maming amasung akupa marol sing khanglei athubada pharagani hairaki amaronda DC Imphal East susatuna unarubada Laikhidrabagi imung manungda piba yaba mating pigani hairaki bagaloinana aroiba mathong mangam pangthokna ba haksang lobani adubu JSC gi khongjang handokpa leite investigation gi progress yenglaga makhata na kari karamba khongjang sing sangsingani haibadu laptopkani haiki Dead body claim to Jabagi, and Agumang Birongani, Jessica, Sarkaga Kariana Bakot, Adumba, to do pay Ujadi, Equin Ujabadi, Poliski side to get Uji culprisi, identify Taure, Mokoi Ani, Masapamin Kamungamble, Mokoi Paga, the Budangari, Pava Ibasing, a si Pavia, Hamala Pavia, Tani Lair Pavia, for an active Pavia, the Mokogi, Masapamin Kangaba, Pava, Kangaba, Adugamaki, Labam Chap, Kangabanina, Equinamadu Poliski, I'm sure excellent. Yamna development and conjure matunga duwagadi ato bengal dam yin jam matam family si tang tradagi ising power sa ta takna le matam stay koina JC mai kai kai alla man advisory me apna familiar matunga yamuna conjure matunga police ki development ma am super ko ato matam de koi phana kon jari yam thuna phagani phada su yari sung soi dana phagani ai dana koina commitment people adu makha tarak ko dai project si de nok to now Malemnganba gi matang de koina DC da inquiry to Secret like the Sarkari Tupa, Tijabama Madu Chapchana, Hangani having a process of Mokoina Tobirami, Adana Siva C. Baram, Factor, Mam, still look Germany,